ꯇꯣꯟꯁꯤꯜꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯩꯅꯔꯤ ꯉꯥꯛꯇꯅꯤ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕ ꯑꯃ ꯅꯣꯔꯃꯦꯜꯗ ꯂꯩꯕ ꯍꯥꯏꯕ ꯑꯃ ꯀꯔꯤꯒꯤ ꯇꯣꯟꯁꯤꯜꯁꯤ ꯍꯦꯟꯒꯠꯂꯛꯄꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯆꯥꯕ ꯊꯛꯄꯗꯒꯤꯁꯨ ꯇꯣꯟꯁꯤꯜ ꯑꯁꯤ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯍꯦꯟꯒꯠꯂꯛꯏ ꯑꯩꯈꯣꯏ ꯅꯨꯗꯜꯁꯀꯨꯝꯕ ꯃꯦꯒꯤꯒꯨꯝꯕ ꯃꯣꯔꯣꯛꯀꯨꯝꯕ ꯍꯩꯒꯨꯝꯕ ꯌꯥꯝꯅ ꯇꯣꯏꯅ ꯆꯥꯁꯤꯟꯕꯗꯒꯤꯁꯨ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯏꯪꯕ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯥꯕꯗꯒꯤꯁꯨ ꯇꯣꯟꯁꯤꯜ ꯑꯁꯤ ꯑꯍꯜ ꯑꯩꯈꯣꯏꯗꯗꯤ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯇꯣꯟꯁꯤꯜ ꯅꯥꯕ ꯑꯁꯤꯗꯤ ꯑꯌꯥꯝꯕ ꯄꯣꯛꯄꯗꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯅꯥꯔꯒ ꯑꯣꯏꯅ ꯇꯣꯟꯁꯤꯜ ꯑꯗꯨꯝ ꯅꯥꯔꯛꯏ ꯑꯗꯨꯕꯨ ꯇꯣꯟꯁꯤꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯅꯥꯏ ꯍꯥꯏꯅ ꯈꯪꯒꯗꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯍꯧ ꯌꯥꯝꯅ ꯇꯣꯏꯅ ꯍꯧꯔꯛꯀꯅꯤ ꯑꯗꯨꯒ ꯈꯅꯥꯎ ꯃꯅꯨꯡꯒꯤ ꯇꯦꯡꯈꯜ ꯑꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯝꯊꯣꯔꯛꯀꯅꯤ ꯑꯣꯔ ꯅꯥꯏ ꯆꯥꯔꯛꯀꯅꯤ ꯈꯅꯥꯎ ꯃꯅꯨꯡꯗ ꯄꯣꯝꯊꯣꯔꯛꯏꯕ ꯑꯁꯤ ꯑꯗꯨꯒ ꯈꯅꯥꯎ ꯃꯄꯥꯟꯗꯁꯨ ꯄꯣꯝꯊꯣꯔꯛꯀꯅꯤ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯇꯣꯟꯁꯤꯜ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯇꯣꯟꯁꯤꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯔꯖꯔꯤ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯀꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯇꯣꯟꯁꯤꯜꯁꯤ ꯁꯔꯖꯔꯤ ꯇꯧꯔꯒ ꯃꯥ ꯀ꯭ꯌꯣꯔ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕ ꯇꯥꯔꯒꯅ ꯁꯔꯖꯔꯤ ꯇꯧꯔꯨꯕꯒ ꯅꯠꯇ꯭ꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕ ꯑꯩꯈꯣꯏ ꯀꯦꯟꯁꯔ ꯑꯌꯥꯝꯕꯅ ꯇꯥꯒꯜꯂꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯇꯣꯟꯁꯤꯜ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯁꯔꯖꯔꯤ ꯇꯧꯗꯕ ꯑꯃꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯜꯁ ꯇ꯭ꯔꯤꯠꯃꯦꯟ ꯀ꯭ꯂꯤꯅꯤꯛꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯖꯔꯤ ꯂꯥꯌꯦꯡꯖꯔꯤꯕ ꯄꯥꯏꯜ ꯇ꯭ꯔꯤꯠꯃꯦꯟ ꯀ꯭ꯂꯤꯅꯤꯛꯀ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯄꯤꯖꯕ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕꯁꯤꯡ ꯍꯪꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟ ꯕꯨꯀꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯀꯣꯃꯦꯟꯗ ꯕꯨꯛ ꯍꯥꯏꯅ ꯊꯥꯕꯤꯔꯝꯃꯨ ꯑꯗꯣꯝꯒꯤ ꯏꯟꯕꯣꯛꯁꯇ ꯗꯤꯇꯦꯜꯁꯤꯡ ꯊꯥꯖꯔꯛꯂꯒꯦ